ahmed marul pau pizari su chatnariba kuki lalolup singa kuki jo MLA singa faminaduna wari sanakre lengak sembada yawba natraga yawdaba haibagi matangdadi chapchaba firep lawba ngamkhide Kuntratare suba drivers day nising thorom thangwi bangi thau ground da pangthokre laikhidraba drivers singi mamida laishu katuna ikai kumna butkre National Highway sing semjin magi thabak pairaba agency amadi contractor singna drivers singi khudong chana naba thuba matamda quality laina loishinaba appeal tawkhre Lainakna resettlement gi matangda pirliba pawkum peningai oide lakiba miyamgi khongchat asina terrorist sing maithiba pirasi haina kokomi gi convener khuraizam athobuna miyamgi mifamda thamlakli amadi manipurda tangdu leitaba purapang ngamdriba sigi daikta pungnamak India lainakna pugadabani haina amuko gi president Sanjoy Sorokhaibamna phungdokre Kurumjari ISCO media news में ताबीरी बपुनम मपुआई तोमथिंग नालमना तराम नोक सबगल लोइनेना हौजी पुंजा सिफावगी पाउसिंग मियाम दथमजरी सु चटनरिबा कुकी लालहुलुप सिंगा कुकी जो MLA सिंगा गुवाहाटी दा फमिनदुना वारी सानख्रे लेंगाक सेमबदे यावबा नत्रगा यावदबा हाइबगी मतंगददी चपचाबा फिरेप लौबंग ngमखिद्रे गुवाहाटी दा पांथोकिबा सु ग्रुप कुकी लालहुब सिंग कुकी CSO सिंह अमदी कुकी जो MLA सिंह यावबा अपुनबा मिफम अदुदा MLA मंगा खकना सरुक याक्रे हाइरी नाकलमरोमदा ngasi separate administration की डिमांड दा कुकी सिंहना मफम कयादा खोंगचत चटख्रे ITLM na sinduna kuki singi separate administration demand PU haiba demand da Churachandpur Tengnopal Frajol na chingba mafum singda wakat khongchet chatkre wakat khongchet adu da saruk yakiba singna political solution haiba si makoi gi hakni mitai gi government semada makoi saruk yaroi tokhai taba haiba sina makoi gi amat tangai reba waroi shin ni haiba na chingba tongan ba makhal gi warol sing yawba plate card sing sizinaki State transport system amadi semilon gi lamda yanglen saru oiriba drivers singi yaifana ba amadi makoi gi sathok sasinda khudong chana naba national highway sing sabjin chajilu agency sing amadi contractor singna athuba matamda mana pairiba thabak sing quality laina loisinaba manipur lainga ki textile commerce and industries and transport ki additional chief secretary Anurag Baspaina appeal tawkhre wafam asi all Manipur road transport and drivers and motor workers union amasung joint coordinating committee on 37 drivers day observation anina sinduna ngasi thangwai bandal leiba thau ground da pangthokiba 38 suba drivers day thoromda mahakna phongdokibani अथोइबा मिथुंग वारोल पिरदुना एडिशनल चीफ सेक्रेटरी अनुराग बाजपाई मखाता हाइकिबदा लमदम मसिदा ड्राइवर कयाना अखांग कनबा अमग लोइनना मियामगी दमकता लौरिबा थौदांगसिंग यामना मरु ओइ मसिना मागी इमुंग पुननबा खकनतना स्टेट असिगी ओइबा अना लायेंग लाइक लाइसु चाना थकनबा अमदी चाखवत थौरांगी हिरम कयादा अचौबा थौदांग लौरिबनी स्टेट असिगी चाखवत थौरांगी सरुगम ओइना पाइखलकलिबा ड्राइवर सिंगी याइफननबा अमदी मखोइना टेक काइदना चटपा ngamnaba स्टेट हाईवे सिंग सेमगतपगी थबक सुरिबा एजेंसी अमदी कॉन्ट्रैक्टर सिंगना अचुबदा मतमदा लंबी थोंग सिंग मपुंग फाना सेम्बा लोइसनबा होनबियु हाइना अपील तौखी मसीदा नतना मियामगी थौगाई पुबदा थवाई थाख्रबा ड्राइवर सिंगी मफमदा मकोइबु निंगसिंगदना असुमना निंगसिंग थौरम पांगथोकलिबा सिदा थागत वहाई सिंग फोंगदोकी अमरोमदा लैखिद्रबा ड्राइवर सिंगी इमुंग मनुंग यावना लैखिद्रबा सिंगी फोटोदा लैशु कतना पांगथोकिबा थौरम अदुदा कोऑर्डिनेटिंग कमिटी की कन्वेनर ओइरिबा माइमोम अनिल ना हाइकिबदा ngasiगे नुमित असिदा ड्राइवर डे थौरम असि पांगथोकलिबगी मरु ओइबा मरमदी कुमजा 1950 गे जनवरी 3 सबजादा ड्राइवर अमदी हैंडीमैन सिंग मसक खंगदब मियोइसिंगना फाजिनदुना तमतिना हाटकिबा तौदोक मरी लेनना मियामना नुमित 3 नि चुपना हौकिबा
ihauge pakhum moina matam adugi leingakna makhatana thodok adu amuk hanna thogallaroi haibagi thajaba pirakpadagi irang loisin kiba amadi numit asibo drivers day haina pangtuktuna laki state asige ching amadi tam animaki miyam gi damakta national highway singda awa maisha kaya ma khangduna miyam gi damakta honariba singbu ching amadi tamda leiriba mipung khuding makna nungsibiduna makoibu otpi naibibana chingba tawbiganu amadi miyam gi thaugal mapung fana tawba fangan biu haina appeal tawki. Each of the drivers goes beyond earning a livelihood. You serve the people of the state by connecting communities, supporting trade, enabling education, care and development. Today is the day to recognize and honor this invaluable service of the drivers. And I pay homage from the core of my heart today all the drivers who have sacrificed their lives for the cause of the nation, state or the people today here whom we are seeing today here, and I have my best wishes for all the drivers who are serving the state and the nation. The observance of Drivers' Day also reminds us the importance of road safety, discipline and professionalism. Every driver holds not only a steering wheel but also the responsibility of human lives. Safe driving, respect for traffic rules and consideration for pedestrians and fellow road users are essential. Koigi maruena koi all Manipur transport drivers and motor worker union na haisening bidi ngasi singa masung tamda leidiba parja puna makida mangtani ngasi sang level lambi ani sida nasana 37 amadi nasana number 2 hairiba sang level lambi ani sida awa maisa kaya khangaga driver singchina Manipur parja gi namakta chanaba thaknaba mayam mama ngasi honaba yaba tawi yaba mayam tawri masi puna maksi Manipur leidiba koigi singam sung tamda leidiba CSO organization sing mayam puna khangminaba ma khangminaraga ngasi driver sing sisu ngasi gi miyam gi namakta seba tawbiri bani haibasi khanbiraga puna mangna driver sing nu minungsi thambiu driver sing da od neiba tawbiganu hariba ngasi gi numit asitagi hauna Manipur gi mafam kudimakta driver sing bu miyam gi seba makalamna tawhonba phangan biu haibasi appeal tawjani. Kokomi amdi IDP singi mihut kangbu singa governor ga wari sanakraba matungda IDP resettlement matangda Manipur lainga ki maike dagi pirakliba paukum peningai oide haina Kokomi gi convener Khuraizam athobuna phongdotli wafam asi lamphel party laiba Kokomi ga office ta pangthokiba paugi mifam amada magna phongdokkibani paugi mifam aduda athobuna makha taraduna resettlement gi progress report ama khangan biu haina haijakiba du yaurakta maramna Manipur laingakna center ga yamna kupna tanaduna IDP punamak masa masa gi yumda hanjilhanaba kanna honari hairagasu akaknaba matam ama lepana tabana jile tactics punamak chatharkani haibagi chungnaba laingakna pirakliba paukhum asida IDP khudingmak sungsoi soidana resettle tawgani hainadi phongdotli adum oinamak thajaba pirakle haiduna su chahi tara natraga kun helaba fawba thajaba piduna adum laigadoribra haibagi achobo wahang amadi adumak lairi maramaduna laingakna akaknaba matam amagi manungda IDP singbu hanjil hangani haibagi thajaba pirakba du mathau tari nakalamaromda resettlement process ta ayat apan piriba singi mathakta legal action lokotringai gi resettlement process asi kaidongai da mai pakloi handa ikoi kuidringai mamangda torbung da chatharkiba attack adugi matangda police na case aman lokhotuna khulai aman bakhara fagat panatana ngasi phawda general musing adu kanano haiba phawba phongdok pangamdana leiriba asinadi India lengakna proxy war chathaduna delay tactics sanarakani haibagi chungnaba leitaba nate India lengak ki agent amagumna leiriba cookie so group singna sugi ground rule violate tawduna phongna khulai paiduna violence ki thawong kayama chatharakliba si aikoi miyamna amatoina punchinduna maithiba piba mathau tai maramaduna lakliba January gi tang 38 da miyam gi oiba khongshat ama chatkadoriba sida kanglu phurup ki khenaba leitana amatoina saruk yamina si haina athobana makha taki kaya tare approval am yaw ba zero lam shoi oigani na kodi lowi aduna India government tawriba masigi delaying tactics aduga transparency maintain tawdaba accountability phajana uttaba sina maram oirakanda India government gi matalta koi miyamna mogi policy change tawna ba moina chatharamba dum loba proxy war gi campaign ase masi lephan nanana bagi apun ba madu miyam gi ho miyam gi khongjang du mathok tabadagi ne koina hayeng January gi tang 38 da koi yellow miyam amadi Manipur gi apun bagi wakhalonda
coexistence की वाखलों थाजब थम्बीबा मणिपुर की every citizen पुनमगना beyond साइगी across साइगी नंगी religious caste creed community ethnicity अदुगी वांगबदा मयाम हुन सरुक यामिना तांदा इंडिया गवर्नमेंट की मायो कोई against the मोइन सेंटरल पॉलिसी से मसी होननब मेसेज पीबा अकनबा मयाम की पोजीशन लोबा अदुम लबा खोंचत अमा ओइसी कोइन डिक्लेयर तौजसे दुई दमतनी हौजिक ओरिबा मणिपुर की तंगदु लेताद्रिबा फिबम असिगी तंग ताबा सोल्यूशन म पुरकप ngamdriba sigi daita punamक इंडिया लेंगना पुगदबनी हाइना ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको की प्रेसिडेंट संजोय सोरखाइबम न फुगदोरली वाफम असी ngasi क्वाकचल द लेबा ऑर्गेनाइजेशन असिगा ऑफिस ता अमुको अमदि मसिगा पुन्ना चटमिनरिबा पोइरी लेमरोल मेरा पाइबी अपुनबा मणिपुर कमिटी ऑन ह्यूमन राइट्स ऑल मणिपुर वुमेन्स वॉलंटरी एसोसिएशन मणिपुर स्टूडेंट्स फेडरेशन पुन्ना सरुक यादुना पांगथोकिबा पाउगी मिफम अमुदा फुंगदोकिबनी मिफम मदुदा महाकना मखा तारदुना सांगलबा चही सा कया पुन्ना खुंदामिनरलिबा कांगलुप फुरुप सिंग असि नसिदि खाइबुंग लेपिनदुना हाना सुनब कया लेपतना थोकलिबसी इंडिया लेंगांगना थवोइना सिनबा पॉलिसी अमगी मखादा थोगनमनि हाइना लौरिदबगी मरम लेते इदमदा मणिपुर असिदा एथनिक लाइन दा पॉलिटिक्स तहंदुना एथनिक पोलराइजेशन अमा चाउना लहले अपुनबा मणिपुर अमगी अपुनबा खोलाउ लाउमिनदुना चाखवत लंबीदा चंगमिनबगी महुत्ता मागी कांगलुप की ओइबा इंटरेस्टा युमफम ओइदुना कांगलुप मसियल की मरक्ता खना चैनाबा हेंगत हनबत नतना मसिंग यामलबा सेंट्रल फोर्स मयाम असिना कुमहई येंगदुना लेरे मसिगी सुमथक्ता स्टेट फोर्सिंग असिसु मया याउद्रबा कईगा चप मानरे हाइकी असिगुमलबा मतौसिंग असिबो चही लिसांग सिना इंडिया लेंगाकना येंगदुना लेबा हाइबसिमक मखोइना थवोइना थोगनबा इरांग अमनि हाइरोइदबगी मरम लेति हाइरदुना हौजिक ओरिबा मणिपुर की तंगदु लेताद्रिबा फिबम मसिगी तंग ताबा सोल्यूशन अमा पुरकपा ngamdriba sigi दायित्व पुनमक इंडिया लेंगाकना पुगदबनि हाइकी मसीदा नतना एथनिक लाइन दा मणिपुर बु मचुएट ताना थुगाइबगा लोइनना मुथतपा अमदि लेखा तानबा सिनबा यारोय सेंट्रल फोर्स की ममांग मक्तदा थौदोकसिंग थोकपदा येंगलगा लेबगी वाहनथोक करिनो कुमजा लिसिंग अमा चापल मरफुदरादगी हौना इंडिया लेंगाकना मणिपुर बु माइकई कयादा कांखोंग चाइनब होनरिबासी ममांग मतम सिंगदगी हौना मणिपुर मियामना परा कया तमलक्किबा दुगुमना मखाताना तमलक्लोय हानिंगाय लेते हाइबा वाफम सिंग महांगना फोंदोकी 2025-16 December da bom security ko mama ko bom kapal lale adu tabi masi ida bom ne ka bom ne pe hani ida bom ne chin ko labo kapal ne adu ka musu 2025 ke January manga da nahan bukhai ba pagi ganu bol pagi ai ko to bukhai lo bom mari lo su security ki plan mo ki bukhai bukhai ne adu na musu yo nara asu अकोई मशीन मरता कॉपी थावा यान को यानी गिरा है गिरा उठोले असो मैंने इंडिया किला अमक की लाइन इथनिक लाइन खाइको खाजिन तो गिरा मसीदी मणिपुर से कांगोंग से इथनिक लाइन गिरा तो कांगोंग से ना पुनाई ऐसे मणिपुर से वो मुद्दा तो बनर के बता मसीद अकोई तुमने ये गलो लेकिन नते मरु मत इंडिया वो में की पॉलिसी सिंग से अकोई याम तुनो होंगो गदे अंगको कॉन्सेप्ट को अंगको इहो हम लाभने है से थमदनी देखिए भारत सरकार ना मणिपुर को एनेक्सेशन तो फिर ngasi फावदा मखन मखा के की मूवमेंट डायरेक्ट और इनडायरेक्टली लिस्ट अम सारना सही 76 असे अखोई स्टेटस ने 17 से मसिन याम है मणिपुर प्रजा सिंह हाइवे लेकिन वाल ले कांगोंग साइल ले अदुगा कांगोंग मसिन ले अमा रबा मुश्किलतबा कांगोंग की लानो पहन सिंह से इथिंग लाइनर कुसलागा गवर्नमेंट इंडिया में चाहता बनी तहर क्या चाहते हैं लोग गवर्नमेंट इंडिया की लोई की शासन से मैं से लगले कॉलोनियल स्टेटमा जो तवत्रिक में अब एक्सपांशन पॉलिसी के मकाम से रही है उसे मसी की कुनायल की मसी मेरे प्रीमियम ना मुंबई खम महात्मा गांधी नेशनल रूरल एम्प्लॉयमेंट गारंटी एक्ट 2005 MG NREGA की महुत्ता हंद पार्लियामेंट पास तौकिबा विकसित भारत गारंटी फॉर रोजगार एंड आजीविका मिशन ग्रामीण VBG रामजी एक्ट असि मनरेगादगी हेना कानब पीबा पंचायत अमदि रूरल ग्रासरूट लेवल दा अहेन मियंग थंबा अमदि ट्रांसपेरेंट लेबा रूरल एम्प्लॉयमेंट गारंटी स्कीम अमनी कांग्रेस पार्टी ने यूफम याउदबा वाफम दा
VBG-RAMG Act asibo miyamda lana propaganda tobigano haina BJP Manipur Pradesh ke President Adhikari Mayum Sarda Devi na phungdokre nitaiba chuthekta leiba thambal sanglen da party asigi chairman S Sarda Devi VBG Ramji Public Campaign Northeast ki in charge Dr. Sambu Kumar amadi party asigi vice president CS Sidananda yauna pangthokiba pawgi mifam amada wafam asi mahangna phongdokibani mana makha taraduna Viksit Bharat Guarantee for Rozgar and Ajivika Mission Gramin scheme asi Viksit Bharat 2047 na maru oina miyeng thamlaga changchilakpa numit kunmangani hena thabak piba hanagi MGNREGA dagi hena kanaba piba matamga chunaraba scheme amani scheme asina miyamda pigadoriba kanaba sing highlight tawbagi mahutta scheme asina miyamda mangjab oina ohananaba propaganda sandorakpa asi yamna laibak thibani MGNREGA scheme gi makada thabak subagi apunma numit masing Subnagi Chama Kaktani Adubo Anoba BBG Ramji scheme asigi makada punna numit chamaga kunmangani thabak piri thabak subagi kusumal su hanthaba amata leiroi numit masing hena thabak surabadi kusumal hena phangba haibasi hauna sani madugi sumathakta lawmi singge oina akhanana scheme asigi makada law khawba law lokpa matamda numit humphuni lepage ayaba supiri scheme asigi wakhalon raise from parliament to panchayat asi maru oina panchayat level da ahenba power piba amadi parliament dagi panchayat fawgi link ama segbat pasini scheme asigi makada miyoi amana pungfam amatada tongan ba mafam singda thabak shubagi claim torokpa yadanaba mechanism thabak ti shudana photo khaktamak namlaga share lawba yadana mechanism Potential technology, real-time tracking amadi biometric authenticated transaction na chingba transparent security level singchu yauri. Scheme asigi afaba kanaba point sing asi nathaiduna maming onthok parom da sangshin badi langani. Scheme asigi akupa marol khudingba public domain da phangani. Scheme asigi matang da kupna khangbining ba miyoi singna kupna nainabiyo propaganda da thazabiganu haina mahakna phungdoki. Tamnaw lairi khudingmak Manipuri lol da fangan biu haiba kholaw galoina na Manipuri Students Federation MSF na mamang chahi dagi hauna mahirui singamadi miyam punna changchilakliba khongjang adugi makha chatrak boina ngasi su Imphal East ki lamlai kechelda ima ibel kaya galoina na himen chen semna khongjang changchin kre khongjang aduda Manipur lonbo ngak senbiduna Manipur gi saktam kan biu Manipur laingak na Muthat khaba Manipuri lol da tamlamba mahi tampam sangsing amuk hanna hingal halu laingak ki thaudang loi singna athuba matamda lon gai amadi lon horol puthok piu amadi tamna lairi khudingmak Manipuri lol da fongan biu haibana chingba prekat kya si na khibaga loinana imai bel amadi mahiroi singna akanba kholaw kya su lauki panbayabadi mamang chahi ge me tarani thoida MSF ki maike dege Manipuri lol na lairik tamhalu haibana chingba wafam sing yawba aiba cherol ama Manipur ge governor da pishin khrabasu thabak ta othorak tabana maram oiraga MSF na chahi asimaki November gi tang tarani thoidagi MSF ke liching makada mahiroi sing yawna miyam ga loinana tampaki tongan tongan bam mafam singda khongjang sing asi chakshin bahor ki mani VDF na taliba demand sing athuba matamda PBU haiba kholaw ga loina na Imphal West District VDF Welfare Association sindura ngasi mayang Imphal da leiba M Tomcho High Secondary School ki ground da wakat khongjang changsin kre hariba wakat khongjang adu saruk yakiba Imphal West District VDF Welfare Association ki president Irengbam Arun Kumar na haikibada All Manipur VDF Welfare Association gi makada district tara tarukta leiba VDF Association singa kusam na duna VDF sing na taliba demand sing asi pithok piu haiduna mamang chahi gi December tang kulum doidagi arm down amadi pay down strike asi khongjang asi changshin duna lakibani maruina 1861 Police Act Section 17 ki makada BDF asi laukibani
Ministry of Home Affairs na approval piraba matungda section 19 da yauriba asi police personnel amada phangliba khudong chaba pumna makasi BDF tasu fangangadabni haina mayek sengna yauraga leiribani adubo ngasi phawba leingakna thabak ta onthok pirakpa leitri hauji mak BDF singge oina piriba pay asinade imung manung puba ngamdaba haiba du oirakli maramaduna BDF singna taliba demand sing asi athuba matamda pibiu haina mahang appeal toki adubo koi yam nungai ba paw masu lei nang nan ningdo gwa numit koi home department gi masak thongbo official sing koi all manipur gi level da koi mifam phamine hayeng january gi tang 15 bo manung da sunjoi soidana order pina honagani kari gumba masida tang no mamani ni ma pandar ga su thengdara bada date 15 jigi matung da 2 days gumba 3 days gumai manung da sunjoi soidana koina taliba demand jigi manung da khoidagi maru oiba pay structure semba pochimadi hana sunjoi soidana ya pirani habagi information lei from reliable sources koi file je honorable governor ya ure na koi ta jai adana madu atu matam da shona thojan bidana honorable governor na nuksi bidana dai pali balengak sina BDF singi yengbiraga soina pibir kane ba soba saju thamjari aduga sunjoi soidana haiba government na koi da thabiriba matam jida soidana pibina na bagi appeal ju Imphal West District Village Defence Force Employees Welfare Association na appeal tawjari Lakador Assembly election amadi tongan ba election singda free and fair oiba Mikhal ge kanglon ama lehanduna aikoi gi kunai asida achoba politics ki yumpham ama tholakna bagi pandamda Manipur Youth League mayol na sinduna anoba langon gi board haiba timda thasi tang 13 gi hoduna chahi ama chupna campaign chatharagani haina mayol gi president Asem Prince na phongdotli wafam asi ngasi wangkai purei romada leiba lup asigi loisang da phongkiba paugi mifam amada mahakna phongdokibani mahakna makha taraduna hairiba campaign asi thasi tang 13 ta mayol amadi Manipur University Students Union Mushuga Puna Kusam Naduna Manipur University ke auditorium hall da hawdokadabani maru oina aikoi gi lamdam masida laingak pandaba amagumna lairikliba asi afaba laingak ama thamge hairabadi Mikhal da miyamna pongning changduna asengba mihut adu khanbagi matam oirakli hojik mak aikoina free and fair oiba election model ama semhogdaba tarabadi election mayada aikoi gi miyam asibo leiba amadi yonba yabagi mawongda adumak lakani loinana aikoi gi kunai asi chahi 15 gi matungda soidana mutpa yabagi phibam adusu lakloi haningai leite maramaduna afaba laingak ama thamnaba amadi afaba candidate khannaba mayolna saksilakliba campaign asida lamdam masigi miyamna support tawbiyo amadi chahi ama chumna pangthokadoriba campaign asigi manung channa tongan ba mafam gi club CSO yauna mera paibi singasu kusamnaduna chingamadi tampak oina leiriba kendra singda campaign asi mapung fana chathagani haina su Asem Prince na makhataki masigi ona taina bada politics bu lanu itiki mafam onthorpa commercialization of politics torpa miya masibu leibu yonbe yabagi mongda leiba sa masi miya phungna thingogda batargadi manipuri tungi laibak koi tambangam da film amada lei loinana manipuri gi nahasing punamak aikoi yam kudong thingai film amada aikoi leigadi loinana manipur ase thi tara amadi tanga gi manungda soidana mutkani habsa mai gu thazabani masi punamak khanjaraga political campaign asi aikoi chahi ma chupna election gi mamangda general assembly election mamangda koi pangthok sanabagi sem sabo punamak loijaraga lagiba tang tara taruk irai numit insolising aniga kunga tarukki pung tara taba matamda Manipur University gi auditorium hall da aikoi pangthok sanaba sem sabo loijare haiduna le pamyam da thangjai thank you paugi marathana te mariam tang logjage asko media bodumak meng tadro lebiu Admission open Holy Kingdom School Tarung Thangwiban World School Summit 2025 ta Best School with Holistic Education Fanglaba School asigi special features oina CCA Personality Development Programs hands-on learning experience financial literacy through student run microfinance bank educational loan internal and external excursion vocational classes regular career counseling na chingba pizari a strong foundation for your children based on holistic education. So join Holy Kingdom School family and watch your child grow into a responsible and successful individuals.
Make the right start for your child at R.K. Sanatombi Devi Vidyalaya, a trusted name committed to nurturing the brightest minds since 1994. Secure your child's future by enrolling for the academic session 2026-27. Forms are available at our school campuses or apply online at our school website. Break in Matunda Mayam Taram Noxari as Makatar for Pausing, Miam the Tamzari. Kumzali singing Kulum Doide Lamdamasida Torok Liba, Iranga Cinemaram Weraga, Hateng Nana Awana Tarabamadi, relief camp singda Changa from Logduna Ladiba, victim singida Mukta, Liklam Nakpana, Tengbang Piduna Lakpi Sarukam Moina, Handak Ulau Sazor relief camp da Kangodana, short circuit tagit Chingnaba Monda. Imung ani moirang them Kirian amadi Naurem Chitian anigi imungbu maina amangata thogan kiba dubo liglam ngak pagi volunteer team na ngasi hakteng na chatura yengsin bagal loinana angam mating pangkrahari. Kangleipak ki nupi singna khunai gi damuk talaut liba thodang haiba timda Struggling Women's Association SWA Kangleipak ki Nipan Suba Foundation de gi thoram ngasi Imphal West ki Sawalban Tera Lukram lerak talaiba Ima Yaifa Sanglen Community Hall da pangthokre tharmaduda Wangoi Police Station gi OC Waikhom Joymati Devi na athoiba mithung SWA gi President TS Romi Balana thormapu High Court Bar Association gi Manipur gi Secretary Advocate Puspa Gurumayum Amadi Manipur University के Department of Fine Arts के Assistant Professor Moirangthem Monali na akanaba mitunglen singoi na staruk yaki. Thormaduga mari lenana SWA की President TS Roni Balana hai kibada kanalai jadraba hingbage hak mapi kraba marai bakti rabi nauna mapuroi ba kaina krabi nupi singi khanduna sem kiba nupi khakte ge oiba state level CSO loop am oina kumjal lising ni tarani pangi January tang tara mari dege SWA asi safong lakibani harib loop asina lamdam asida tholak kiba thogdo wathok singda achoba thodang lawduna ngasi fawba laklibani amadi tungda laktaba issue sing adubo loop asina miyam ga loinana thengnamidaduna tungi mirol kanna honagani loinana ngasi loop asigi foundation de ga mari leinana lamdam asigi mapum kayada chahi ama chupna legal awareness program ama pangthoknabagi pandamda thamlibani amadi kumjali singini kulum doide ke horakkiba irang na maram oiraga chingkhong chingyada changba ngamdana leiriba IDB singa awabadasu saruk yaduna makoigi damakta angam mateng su pangani haiba wafam sing phongdoki Yungi lebaki madi kunai kita makta sya isu kita makta kuina ngasih pawda dan balik tanah tinggal duna lagi orang dah kamse setuna biu bisina miam kita makta bisa kita makta mungkin kaya ama kau beriba kaya ama tu vegetation kaya ama sanjun beda mungkin kan ya udah dari kau betul beriba lah kau beriba ting makta su kau cak mana lah tinggal mina duna kau sya isu Hindi mirol kan na bagda magda ay puna lebi na duna sa mina jaga ni amadi tungdal na kadori ba ay kuy future gi ay kuy uchat sida ju ay kuy mata oy na lebi na duna amadi district wise ay kuy legal awareness sahi masudna kuy struggle women association kami paki mai kay dagi kuy kunjang si sengchen jagi haidana kuy pandam hamjari aduna ay kuy na matang kuina changjin na ba changjin be ba jaga jaga da changjin jaduna Minister of Textile Government of India ki makhada Central Sikh Board Regional Sericulture Research Station Imphal Naningol Club amadi apunbagi thongna BLF hairo ka khusam narga Eco Climate Conservation Network Manipur support tawduna sericulture gi matangda awareness program ama hairo part 3 tawrang bom lekai na pangthokre ngasigi awareness program aduga Central Silk Board RSRS Imphal gi health scientist Sinam Subarani na haikibada sericulture gi lam asida thawai yauna thabak tawduna sentok hena leina bahonasi miyam dai koina hiram asigi mari leinana kana bakhara pina na balakcha bakhaktani miyam na thawai yaubi basi ubada hena nungai jai masida maipang na thabak tawba ngamgani haibagi thajaba lei
til yoklaga mahum puthokani haiba asi anauba natte chanabi asi khangduna uduna laklaba ngaktani adubo aikhoina ngasi lakchari basidi hanagi traditional oiba mong adudagi hena develop oiba technology mayam ama sizinaraga senthok lambi hena lehenaba yaba mongda karamna yoksigi haiba adu khangminabagi tanja lobani haina phungokhi mayamna thwai yaubasi ubada koina amta hena nungaise ado anambadi sericulture gi thabak thormasi kamaini yokani haibasi aina kitang amuk mayamda sericulture tawbada thwai yauna tawraga adagi hena senthok leinaba ado kamaina paisa hena phangdagi ko sericulture ji hana thaina dagi laaba poche akoi khangba darkar tai aduga akoina sericulture dagi puthoga lang nairaga Beti Pachao, Beti Parao Haiba Timda, DPO, ICDSL, and JETIO Zone 2, JEM Public School, Paurabi, Imphal East District Administration, Imphal East Kusam Naduna, as writing competition ama JEM Public School, Paurabi da Pangthokre. Thoramaduda JETIO Zone 2 Imphal East ki Assistant Inspector Haubijam Raghu Singh, DPO ICDS Shell Imphal East B Sonamani Sarma, CDPO ICDS Project Imphal East 1 Saumbung K Devananda Mitay, ex Custom Officer Amadi Social Worker Paurabi Sorokhaibam Sam Kesor Amadi JEM Public School Paurabi ki Chairman Yauna Maru Oiba Mioi Kayana Sargaki Thoramgamari Lenana DPO ICDS Shell Imphal East B Sonamani Saramana Haikibada Afaba Kunai Masembada Nupi Singe Chauraba Togdang Lay Haibasi Equina Kauri Dabani Haiki Loinana Skim Masina Maru Oina Nupi Masa Sing the Piri Bakana Basing Matang the Su Mahakna Marik Chumba Wafum Kasutamki Howzik Sanabagi Pawamu from beginning. Manipur Veteran Cricket Association na Langthabal Public Ground da Chatharakliba Kunitoi Suba Manipur Veteran Cricket Tournament ging asi sanakiba hum suba quarter final match ta Rails Nagamapalna CM Khagempali bo wicket tareta maithiba pikre match asida CM na ahan innings ta bet pairaga over kuntaru ka ball manga mayok naraga run chamaga hum laudna wicket loina tuki match ki ani sub innings ta Rails na bet paiduna over tarani pang ball manga mayok naraga run chamaga mari laudna match asi mai paki match asi mai pakraba Rails ki sanroy Dawan na man of the match ki title okay hayeng tournament asi aroiba quarter final match ta SU Sagolban amadi YWC Langthabal na sanargani All Manipur Polo Association Sindura Mapal Kangjai Bunga Chatharak Liba Kutramapan Suba Senior Men's Polo Tournament Gang Asistanik Match Singda Ex Polo Club Wangkaina KMM Riding School Team Ebu Panjol Taramathoi Amada Maithiba Piki Match Amadana Tentha Polo Club na Arvin Polo Club Team Bibu Panjol Nipan Marida Maithiba Piki Chatharak Liba Tournament Asiga Hayeng Match Ani Sanargani School Games Federation of India Giming Makada Department of Youth Affairs and Sports na Sinduna State Amadi Unit Kuntramathoi dagi Sanroi listing ani hen Minister Yaduna Humpumapan Suba National School Games Hogdokre Manipur gi Yas Department na yumbu oiraga ngasi dagi hauraga lakliba February 3 fauba tangkak ahum thokna chathagadoriba Games asida ahanba tangkak ki oina wusu amadi archery Kumalam Park Sports Complex ki indoor stadium amadi archery ground da competition hogdokre mapung aba hogdokpagi thorom Kumalam Park Sports Complex ki main stadium da hogdoki hogdokpagi thorom da Manipur gi Governor Ajay Kumar Balla Chief Secretary Dr. Punit Kumar Goyal Yas ki Secretary N Pravin Namadi Yas Director Dr. M Betona athoiba mithunglen singone sarbyaki Games asi hogdokpagi mari lenana Governor na team singi salami oki hogdokpagi thorom mari lenana Governor Ajay Kumar Balla na phungdokibada Lamdam masina Olympian Kayama International Sanori Kayama loinana masak naiba Sanori Kayama puthokuna lakli
चथगदौरिबा टूर्नामेंट असिदा सरुक यागदौरिबा स्टेट अमदी यूनिट सिंगना लमदम असिगी स्पोर्ट्स कल्चर लोइनना स्पोर्ट्स के पावर हाउस नि खंगलगनी लमदम असिदगी तमजब याब कया तंब फंगलगनी इंडिया की प्राइम मिनिस्टर नरेंद्र मोदी ना इंडिया पुंबा हक्चांग फना लैननबा हुदोकलिबा फिट इंडिया खेलो इंडिया असि नहा ओरिबा सिंगी मरु ओइना पांगथोकपने हाइकी Honorable Prime Minister Shri Narendra Modi ji has repeatedly emphasized the importance of fitness and active lifestyle for a strong nation. Through initiatives such as Fit India movement, Khelo India, and his call to combat lifestyle disease like obesity, he has reminded us that a healthy India is a powerful India. And right from the young age, we have to practice that. India's sporting history is also full of inspiring stories of athletes who have risen against all odds. Milkha Singh, the legendary Flying Sikh, overcame the trauma of partition to become one of India's greatest athletes. Mary Kom, from a small village in Manipur, defied social barriers and limited resources to become a 6-time world champion and an Olympic medalist. We have many other names of the likes of P.V. Sindhu and Neeraj Chopra, who have showed how years of discipline, sacrifice and belief can lead to global achievements. Manipur, often called as sports powerhouse of India, takes great pride in hosting the national event. This land has produced Olympians, world champions and countless role models who have shown how determination and perseverance can overcome all odds. All Manipur Football Association Sinduna Pangthokiba Futsal Championship Amadi Imphal West District Football Association Sinduna Pangthokiba District Asigi Second Division Football League Champion Oibangam Kraba Kangchup Road Young Physical and Sports Association Myanna Kripsa Naurimthong Haina Khangnariba Club Asina Chahi Amada Champion Ani Oibang Ngamukpada Ikai Khumnabu Utkre Ngasi Kripsa ge head coach Oiriba L Chawbagi Sangaida Chamlaba Thoram Amaga Loinana Team Masigi Sanaroi Singbo Pungling Thawat ki Loinana Chamlaba Khudol Pol Piduna Ikai Khumnaki Sanaroi Singbo Ikai Khumnabagi Thoramda Athoiba Mithung Sing Wene Saruk Yakiba Kayana Sanaroi Ama Oiragadi Chatkadaba Chana Kanglon Kayama Takpi Tambiki Loinana Tungdasu Honaba Leptanaba Pautakpiki Sanaroi Singh Ikai Khumnabagi Thoramda Imphal West District Football Association ki Vice President S Mega Chandra General Secretary K Ibotombi Kripsa ge sponsor President Amadi Miyambo Masak Khangla Miyamna Masak Khanglaba Social Worker Hamom Sadanandana Athoiba Mithung Sing Wene Saruk Yaki Hausi aroib na maroi bapa mo na miyam da thamjari Su chanariba Kuki Lalhulup Singa Kuki Jo MLA Singa Famina Duna Wari Sanakre Lengak Stem with the Yauba Natraga Yauda Bahaibi Matangadi Chap Chaba Firip Lobangam Kidre Kuntratare Suba Drivers Day Ningsing Thorum Thangwiban Gi Thau Ground of Pangthokre Laikidraba Drivers Singi Mamida Laishu Katsanan Kaikum Namudkre National Highway Sing Samjin Magi Thabak Pairaba Agency Amadi Contractor Singa Drivers Singi Kudong Chananaba Thuba Matamda Quality Laina Loishananaba Appeal Tokre Lengakna resettlement gi matangda pirakliba paukum piningai oide lakliba miyam gi khongchat asina terrorist sing maithiba pirasi haina kokomi gi convener khuraijam athobuna miyamda thamlakli amadi manipurda tangdu leitaba purakpa ngamdriba sigi daita punamak
इंडिया लेंगाकना पुगदबनी हाइना अमुकोगी प्रेसिडेंट संजोय सोरोखाइबमना फोंदोखै आइसकोम मीडिया न्यूज पीजब पाउ सिंजरे मणिपुर मपान थोली पाउसिंग आइसकोम मिंग तादुना लेबियु।